Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Imphal West Zilla gi tongan ba mafam anida security force na thiba humbagi thabak sathabada kusukula kya phagatle. Pradhan Mantri Narendra Modi na ngasi Gujarat Somnath Amit Prarba 2026 ta saruk yagani amasong nauna wasak laukraba nongchu Bengal gi Mukhyamantri Subendhu Adhikari na lusingba sarkar gi ahanba mantri mandol gi mifam ngasi pangthoklagani. Security Force ki apunba kangbu amana Imphal West Zilla gi tongan ba mafam anida thiba humbagi thabak sathabada kusukula kya phagatle. Police ki paun hai Security Force na Imphal West Zilla gi Lamphel Police Station na konba langgol singda ngarang thiba humbagi thabak sathabada magazine yauba 303 gi rifle ama single barrel nongmai ama ball action rifle mari magazine ga konaba pistol tara anti riot rubber cell manga detonator ama amasong nongmai maru manga phagat pangamkhi. Imphal West Zilla gi Sekmai Police Station na konba Tendong Yangi Ingel Singh dasu haukiba thangjan numita thiba humbagi thabak sathaki maduda single barrel nongmai ani .32 gi pistol ani grenade ani amasung tongan ba makal gi nongmai maru malphudra mapan phagat pangamkhi. Pausina makata na hai Security Force na aina thingkraba KCP MFL gi kadar ni haiba mio ema Imphal Zilla gi Sawumbung khunjawdagi haukiba thangjan numita fare KCP apunbagi kadar ni haiba mio emasu Thawbal Zilla gi Tentha mathak lekai dagi ngarang phare hairi mio asidagi camouflage ki uniform sing su lokhatle. Amaromda Manipur Police na traffic ki niyom thugaiduna lambida gari thoriba mio singi mathakta su lepa leitana drive sathari tha asigi mari dagi ngarang phawba sathakiba traffic ki drive ta niyom thugaiduna gari thorokpa mio singi mathakta salan 59 kaktuna lupa 6,750 fine oina khonggat pangamkhi. Mukhyamantri Yumnam Khemsan ngarang International Center of Art of Living Foundation Bengaluru gi bhab 2026 ki thoromda saruk yakhi. Thoromaduda Upa Mukhyamantri Nemsa Kipgen amadi Foundation asigi guru Sri Ravi Shankar saruk yakhi. Thoromasi Art of Living Foundation linkhatkibagi nifu mangarak suba kumon thorom amasung Gurudeva Ravi Shankar gi humbudara suba mapok kumon ga mari lenana pangthokpani. Tabiriba Pawase Akasbani Imphal dagini. Pradhan Mantri Narendra Modi na ngasi Gujarat ahanba Jyotirlinga Somnath Mahadeva Mandir nauna sakhibagi sahi humbudra mga surakpagi thoram Somnath Amit Parba 2026 ta saruk yagani. Pradhan Mantri na Jamnagar dagi Somnath phawba nongthok lambida lakani. Helipad ta taraba matungda Sri Modi na Bir Hamirji Gohil Circle Fawba Road Somada saruk yagani. Tungda Pradhan Mantri na Somnath Mandir nauna semgat naba honabada asawa thodang loromba Sardar Vallabhbhai Patel gi mitamda laikat kani. Madugi tungda Pradhan Mantri na Somnath Mandir da lai khurumgani amasung Kumbha Abhishek ki thoromda saruk yagani. Thoromaduda Indian Air Force ki Surya Kiran Aerobatic Team na Somnath ki mathakta pukning singsiningai oiraba year so utkani. Lai khurumba loiraba tungda Pradhan Mantri na miyam gi meeting amada wa ngangani. Amaromda Pradhan Mantri Narendra Modi na ngarang Telangana da lupa koti 8,800 rom gi tongan ba saukha thorangi project khara na sangakhre kharagi na urep uyung tamki. Thormadu da wa ngangbada Sri Modi na hai Nongsub Asia da thokliba ungkhanaba sina maram oiduna thokliba energy crisis asi Bharat na ningthina mayok na naba honari. Haujik lairiba phibam asida leba asina petroleum gi pothok lik na sizinaba tangai fade. Tasengna darkar leba sangi matung ina mapandagi pusilakliba petroleum gi pothok sing niyom chumna sizinaba na haujik thokliba ungkhanaba asina pirakadaba saitheng sing hanthanba ngamgani. Nauna wasak laukraba Nongchu Bengal gi Mukhyamantri Subendhu Adhikari na lusingba sarkar gi ahanba mantri mandol gi mifam ngasi pangthoklagani. Mifam asida haukiba thangjan numita Mukhyamantri galoina na wasak laumina khiba mantri manga daso makoi na paigadaba portfolio sing yenthoklaba yai. Ngasi pangthokadoriba mifam asida BJP na mikhalgi matamda miyamda pikhiba thajaba sing thabakta onthoknabagi matangda khanagani. Ayushman Bharat Annapurna Bhandar Rajya Sarkar ki Karmachari singi 7 Pay Commission chanahanabagi wafam sing yauba hiram kayadasu khanaraba yai. Mari lainaba jila singi district magistrate sing SP sing amadi tongan ba bibhag singi secretary sing yauna mifam pangthoktuna administrative amasung santi raksa ki phibam hanna yengsingani.
Amaromda handaki mikhal asida mai paklakraba MLA sing lakliba yumsa kaisa numitagi hauduna mathang wasak lauraba hauragani. BJP gi lusingba oiriba tapas roina protem speaker oina MLA sing wasak laugani. Griha Mantri Amit Shah na leiba asida ichaw amasung nungsa ka hena sabadagi ngakthoknaba sem sariba singrang hana yengsinkhre. New Delhi da pangthokpa mifam amada sabapati oikhiba Sri Shah na hai Kendra amasung Rajya thakta isaw thokadore haiba mangjawnana khanghanaba integrated system ama haudoklagani. Mantri na hai Jammu Kashmir, Ladakh, Uttarakhand, Himachal Pradesh, Arunachal Pradesh amasung Sikkim gi khudongthiningai oiba part 30 da National Disaster Management Authority NDMA gi tengbanga loinana isaw thoraktringaida mangjawnana pau pinaba thorangsing paikhatlagani. Masigi pandamdi turel singda sek dam sing saduna ising yoksin bamasung nungsa ka hena sabadagi awaba mayoknaba hanthahanabani. Sri Shah na hai leiba asigi raija khudingmakta flood crisis management team sing semduna mathau tawhangani. Mangna hai raija singda lamai sakpa ka hena saba amasung isaw thorakpa matamda thengnanaba Griha Mantraloy amasung NDMA na pibasana kanglon sing ngakna chatlibra haibadu yengsilagani. Pradhan Mantri Narendra Modi gi lamjing makhada disaster management kamari lenana miyoy amata awaba nanghandanaba wakhalon thabakta onthoknaba honari. Uttar Pradesh ta Mukhyamantri Yogi Adityanath na lusingba Mantri Mandol BJP gi MLA taruk ngarang nauna wasak lauduna sauthokre. Rajapal Anandiben Patel na Lucknow gi Jan Bhavan da pangthokpa thoramda anoba mantri sing asibu office paiba amasung aronba ngakpagi wasak lauki. Hanagi BJP State President Bhupendra Chaudhary amasung dol asigi lusingba Manoj Pandey Cabinet Mantri oina wasak laubada yauki. Ajit Pal Singh amasung Somendra Tomar su mantri oina wasak lauduna independent charge piki. Nauna wasak lauraba mantri taru asi tharaga UP Sarkar gi mantri mandol gi masing asi punna humpu yaure. Uttar Pradesh Vidhan Sabha gi apunba sit masing asi samri subna ahomni. CSSS mayang Imphal na taramari subak hagyamba football trophy gi winner oire. Kiamgai Youth Pioneers Club na sinduna Kiamgai Haibong Makhong ground da ngarang sanakiba tournament asigi final da CSSS mayang Imphal na D Square nongaibungbu panjel ahum sinoda thoikibani. Ngasi phongba pause singi maroiba pausingi dama haujik Ngangbam Amukhomba leire. Amukhomba Thagatsari Nganthoi UNC na lusingba nagagi luf ahumna Prime Minister da wakat khre KNAV amasung PDF na Kamjong district ta landarakpada sugi kadar sina mateng pangle UNC haiba pawasi hoyelan pawda ahanba headline tawduna phungli kanglagi sangai yumpham excavation sathabada bajra amasung ariba semitsing phangle haiba pawmasu anisuba headline tawduna phungli Assam governor na Himanta Biswa Sharma bu anoba Assam sarkar semnanaba batan tawkhre me 12 da siamoina wasak lorugani haina narogi tawdangda ahanba headline tawri pongna phamda policy amagi makhar chatharakpa lani sentiment na thengnaba yaroi YK Diren haiba pawasi ahanba headline tawduna phongli Sanga Express Manipuri da ISSLC exam lisingani kunturuki phal haiba caption na sigi makhada lenga ki school cha da yankhai manga di mahiroi ipu puthoktre school phagalan si mission gi school kaya su mahiroi ningthina puthokpa ngamdaba yauri haina ahanba headline tawri Sanga Express English da military crackdown chathanaba Paksana protest sathakra haiba pawama maroi pawna phongli Sana libak ta sahi marfu surba ahal singda sajibu khutol tamgi thoram pangthokre mitok khamdokpana ekhogi pandamni lakningba laksanu leibak amasung phurup kalangmani haina haning chief minister Nongthomam Birena phongdoki wafam ahanba headline tawri People's Chronicle da lamdem solid waste management plan thingjilagani haina lupsingna phongdoki wafam ama maroi pawna phongli Hillshorn Bin Express ta Manipur da external aggression chatharpi matang da UNC na Prime Minister da memorandum pisan kra haina ahanba headline tawri Nagagi lupsing amasung mahiroi singna jantar matar da khongjang changsing kra Manipur gi naga area singda hingsa thorpi matang da Prime Minister da memorandum pisan kra haina ganphi mel da ahanba headline tawri Nganthoi Thagatsari Amukhomba aroibada maroiba paw amuhana Imphal West Jilla gi tongan ba mafam ani da security force na thiba humbagi thabak chathabada khusukulai kya phagatle Pradhan Mantri Narendra Modi nangsi Gujarat ta Somnath Amrit Parba lisingni kuntaruk ta saruk yagani amasung nauna wasak laukraba nongsu Bengal gi Mukhyamantri Subendu Adhikari na lusingba sarkar gi ahanba mantri mandol gi mifam ngasi pangthoklagani pawloi jare